Kurumjari adom di yengbiribasi PK channel POTHAMINASI KHANGMINASI channel asina ngasisu anobu topic amaga iroinana adombu taram noksari loinana ngasigi puduna laksariba topic asi mapung oina mamangda ai jumbalo lamjingda tangkak ahum tona sandoksa khrabai tare tangkak ahum sokna sandoksa kibado amuktang mayamna punsin biraga amatoina sandok piraga amuktang hena ikoida babta hanbiyo haibna singba tongan ba comment kya lakpa amadi purpose kya lakpa duna maram oraga ngasi amuk hariba tangkak ahum thongna thamjakibado ngasi amakhaktada punsinjaraga miyamna kudol tamjanabagi damakta puduna laksariba topic ni Paknaba Maikei yengba Paknaba Maikei karamna yengani amasung isa isagi Paknaba Maikei si karamano Paknaba Maikei haiba matamda mapung oine khoni yenggadorisi koi yumban marida Paknaba Maikei yengbadune punsi supagi leminagadoriba aduga family ama semduna couple life ama semduna leinabagi damakta koi tungi punsi ma semnabagi haitare sumaina leiba pakhang lesa singi oiba magi Paknaba Maikei si kari Maikei no haibasi aikoni yengminaba tangai fade aduna ngasi thamjariba topic asi yengbiraka hena mamutana koi khangminabagi tanjadu lominasi aduga adomgi apamba comment sing ado aigi comment box da tibira kanda aduga mayamna hena khangminabagi tanjadu lominasi haiba wafamji thamjage aduga haiba channel si PK channel si mayamna ngasi fawo subscribe to video yaw targa di subscribe to view aduga Nupigi lepanai dena thagasariba blog sing asida hena amuktang mayamna mamutana yengbu phangnabagi damakta nakanda yawriba bell icon asisu nambiyo haiba wafamji thamjage hojik mayamna khudol tamjarage ngasigi thamjariba topic Paknaba Maikei karamna yengani haibasi miyamna khudol tamjage miyeng taminasi ko aikoina Paknaba Maikei yengbasi karamna yengani haibasi ahanbadi khoi amutang khangminasi ai isagi ipok numit ka mari lenana aduga ai isagi leriba rasi sigi matung inna ai Paknaba Maikei si karino haibasi mayamde khoi khangminabagi tanjado yengba yai aduna ahanbada ipok numit ki matung inna ai Paknaba Maikei si kadom Maikei de oiri haibasi ahanba khudol tamjage aikoi nomaji numit gi thamjage ado haribasigi Paknaba Maikei si yengdringeida thamjadringeida mamangda miyamda kaigum wafam thamjage aigi ipok message ipok numit ki matung inna natraga rasigi matung inna Paknaba Maikei se sisu chumbatang ai chumna chappi batangai fade tare adubo sidagi hena khwaidagi maru oibidi karino hai matamda mapok numit ki matung inna sana bodo Maikei nataba mapok numit ki matung inna sana bodo ne ko khwaidagi maru oirise habadi nomajing bogna kari nupa da nomajing bogdi nupi da kari numit singa sanai paknai chapu iwan khabi jegap ta bagi do maduna khwaidagi maru ne aduga hariba Maikei yengbusi maru oidabadi nate sijo punamak si loina maru oibu ngakane si mayam si loina chap chana chumaba aduga chakhiba haitare afawa lambi ngata chakhiba taragadi yumba lambi da hena kanaba afawa ngata oigani habasi thamjage ahanbada aduna ahanbagi si ai mapok numiki matung ina Paknaba Maikei si kadom na lei haibasi thamjage nomajing numita pokpa mising si magi yumba lambi da khongda nabagi damakta amadi nupa da su nupi da su haitare makoigi Paknaba Maikei si awang Maikei si paknai aduga ningthokaba numit pokpa sina makha Maikei si yamna paknai aduga leibak pokpa numit pokpa mi sisu makha Maikei paknai aduga yumchake se pokpa mi asina awang Maikei si paknai asumna sagol sen numit pokpa mi asina nongsup Maikei si yamna paknai aduga irai numit pokpa sisu awang Maikei si yamna paknai aduga thangje numit ko sagol sen numit haijagre sagol sen numita nongsup pae paknare aduga irai numisina awang paknare aduga thangje numisisu amuka nongsup Maikei si yamna paknai haitare masina ekoi Paknaba Maikei si sagi ipok numiki matung ina masi yamna sanai haitare ko adu ip karigumma masida aiga khangnariba natraga nang khangnariba duna hariba igi ipok numittuga sanadaba taraba se suppose hariba singsigi manungsida ayamane koina si kanadi yengani hai matamda masi nipada yengmane di khwaidi phai haitare maramdi nipada yengbasi aikoina ai isagi nupi mapok numit oibu targa so aina leigidoi mafam si oiribra haibadu su yengba yai
aduga kari gumi si chana dren khala sebo ko adodi rasi gi matung ina chana basi su lei ai rasi ga kari ga ai rasi gi matung ina kari paknaba Maikei lei habesi ko yeng mata ngai phade tare aduna mathang chidi ai muk rasi gi matung ina paknaba Maikei si kadom da lei habadu mu miyam da kulul tam jagi ko aduna rasi gi matung ina di khoina moksa thamjaba go mes ki chana thamjage mes ta gi sum lakona mathang lakona minna phawbu gi adum thamjarake tare ana mes rasi da pokpa missing siga ayamba chanaba Maikei si mesra sida pokpa miyoi singi chanaba Maikei se nongpok Maikei se amna paknai aduga brisra sida pokpa miyoi singna makha Maikei se amna paknai aduga mithun ra sida pokpa miyoi sing asina nongchuk Maikei se amna paknai loinana karkat rasi da pokpa miyoi sing asina awang Maikei se amna paknai aduga singha rasi da pokpa miyoi sing asina nongpok Maikei se amna paknai aduga kanya rasi da makha Maikei amna paknai loinana tula rasi sina nongchuk Maikei se amna paknai aduga brisik rasi sina awang Maikei se amna paknai asumna mathang yengakpana aikoina dhanu rasi sijo nongpok Maikei se amna paknai aduga Makar rasi sina makha Maikei amna paknai loinana kumbha rasi sina nongchuk Maikei asi amna paknai ko loinana minna rasi sina awang Maikei asi yamna paknai ba asumna hariba koina rasi gi matung ina leiriba paknabu Maikei asi yengba yai sida koina rasi gi natraga mapok numiki ani si marakta ama paknabu ama hek leiba taragadi masi adum yare ha tare adu khwaidi phabadi amo ikoi sida mapok numika chana base si yana phai ha tare ko aduga rasi su chana da badina te rasi su phai adu rasi mapok numita chana da badara gadi rasi gi so dum yengba ya ha tare tangai phadena ko sibu chana gadi phai aduga ani makta chana da badudi ip kari gumba mapok numit ki paknaba ora basa pui wan khabai sikap ta khara paknaba ora gadi amuk farani ha tare aduga aduda so fataba taraba adu Maikei su chana da ba adu ha tare gadi amuk hena fataba Maikei lei ha tare Batobutabo, I Nigeria in a muk soraka upon biggie oin adu Isagi Kotigi matung ina Isagi Tawim Sakadom the late Tawim Zak Maikei matung ina Bagi any yum I luhonga the river matamdugi matung ina Karam matam luhongba adugi matam du yang but gimatung ina Igi Sana Maikei tahan a scene pay pete having a sing machine show adu yang ba ya hatariko adu masimagna luinamak oibia dinate oibia nate hedikanakanda Punamaki machine low we are dinata haitare common over Karaka Sanabaya Kradi Sinamo Oi Aduga Kumna Hariba Yumban Marile Neriva Anido Kakio Nekoni Yang Matam so Hariba Sinsiga Manada Basodum Labidi but the Wotabo Manadi Hadan Sumadu Fati Abdinati Panjari Basima or Mataraga Sodomo Adu the Hari Idugo Manada Patarak so see or of Targadi am Fogani Hajabane Aduna Wafum Kresigaluna Nasigi Tamjariba Mapok Numiki Amadi rasi gi matung ina paknaba Maikei se aikoi khangminabagi tanja se matang asai de lonsin jenabagi tanja da lojage aduga mathang da so ngasage ai amaga thamjage na khanjabane adi paknaba kuchu haidare masi madi ai ngasi video se pangthang sangan jero ge tare adun mathang gi da so mu ai mayam da kudol tamjarake adu ngasi gi thamjaiba topic sina mayam da kay makhar kana bu fangagadi mayam da like to birong ne habi thajaba lejei aduga subscribe to video sing subscribe to biro aduga adom gi comment adugi damak PK channel na khorang ngaijeri habu wafam ni thamjaraga loiba fawo tabiba amadi miyeng tabibu gi damak channel asigi Maikei dagi ngomkhai lete na thaga jaba phonokjari punampu amuga sana khurumjari kanglai fakna yai fare mayam bu khurumjari tom jeng be base PK channel POTHAMINASI KHANGMINASI channel sin ngasi su ano topic amaga irona na ngasi miyam da kudol tamjage